Ngara nungdar phone kiba panagi pau sedagi maru iba pau khara khangatchiraga miyamda khudo tamjage kuki narco terrorist singna CRPF ani hatkhibagi thoudok CBI natraga NIA da thijilhangadabani kokomi Bisnupur district ki manung sambat naran sanagi ani suba ayabi post da kuki narco terrorist singna akan balanda chathaduna post asida laiba CRPF ki personnel ani hatkiba amadi ani amana yamna thina aso apanya honkibagi thoudok adu terrorist ki thawong amani maram asina thoudok asi CBI natraga NIA da thijilhanduna jenariba terrorist sing logi oiba cherak pigadabani haina coordinating committee on Manipur integrity kokomina taksilakli lobasigi media coordinator yungkhaibam surji kumar kumana thadorpa chero amana hai thoudok asida jenariba kuki narco terrorist singi mathakta India lengana counter operation chathaduna rule of law lai habadu mayek sengna utkadabani karigum utpa ngamdrabadi India gi military gi achauba maikhuba malengi oina military power da mari suba mafam kanba ngamle haiba adu arembani chiro adumakna makha taraduna April 13 ta kuki narco terrorist singna Imphal Jiribam NI 37 da ayuki pung 10 makhai taba matamda Tolan Beles amadi Kaimai Beles anigi lonabada oil amadi gas tanker da nomai kapsinduna chamjaraba driver singbo aso open hanganduna aki akhang pu anki April kungani thoidana sarpar mainagi kabru lekha manakta leiva thongbo IED bomb plan tawduna pukai halaga thong thadanaba hona khiba laikre mathango numita India amadi Manipur lengakta yamna singnaba amaga loidana phongna warning tawduna kuki narco terrorist singna chathabani haida masana phongna lauthokuna Manipur lenga amadi miyamda singnarakhiba laikre thagdo aduda chenariba kuki narco terrorist singi group aduda center amadi Manipur lengangna kari karamba action lakhakhrabage national highway singda potjai oi gas na chingba nongmoda tangai fadaba changba polam kaya mapandagi pusilakliba asi proof amatagira State Force kaknatina kuki narco terrorist singna atamnana CRPF ta landa ama chathalakliba asi kuki narco terrorist singi nungkoiba wan to karino kuki narco terrorist singna terrorist ki oiba thawong kaya mathang chathalakliba tarayna lafam thokte Manipur amadi India laingangna masi tumina asum yengduna laibagi thawong asina kuki narco terrorist singi asina nawang lakpane haina kokomina lawi chathalakliba landa asi kuki narco terrorist sing asina thawoina atamnana lalong amagi makhada chatharakpane haina kokomina lawi Central Force singda atamnana khut tharaklaba fawbada India amadi Manipur lengangna matter sing asigi mathakta akamba action lakhakibagi kari khudam laikhrabage India lengangna su chathaduna khuyek piduna santi wari sanariba group singna Central Force khut tharaktuna misi mina yawraba achi fawbada kuki narco terrorist sing asigi mathakta action lakhatuna laksindriba asigi nunggi aronba agenda adu ngasi di mayek sengna miyamna thiminaba matam oire haukiba chaigi me ahum dagi ngasi phawbada security personnel 13 laikidre masigi manungda dolai thabida Assam Rifles ama Cherauda BSF ama sung CRPF ama more yauna tonga mafam kharada SCDPO CH Ananda yauna police personnel taru naran sainada CRPF sa inspector ama yauna personnel anine masigi mathakta security personnel kya amasu haksangi fiba mimanadana hingba amadi tamthina so apananki miyoi kuntragi mathakta laikidre jamjeraba miyoi cha kaya thawai mangkhre Jalebe April tha asida kuki narco terrorist singna khol kayada nomai kapsilakpa amadi michang kayada aptamnana nomai gi landa chathalakliba asi India amadi Manipur lengana kyam kuina yengduna laikidawribano mapangi khut external aggression yawi amohai fru anni gi marakta thokpa lani amohai miyamda chamamnaba statement khara asum piraga kumai gumna yengduna laibagi mami asina asum sang tharaklabadi tambangamdaba makhalgi irang ama lakani haibasisu center amadi selangangna khangjagadabani ngasi leba asida thokliba oiriba phibam asi mainland India gi set amada thokpo oiramlabadi center na karamba miyengda yenglangbadagi haibasi ngasi di lamdam asigi miyamna khandabangamaktre ngarang naran sanada thokiba thawdo adu thoaliba khulai paba maintenance singna lakliba mafam adu Shik regimen na konba area fawraga lakhiba ni haibasi
ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯑꯥꯔꯃꯤꯅ ꯀꯨꯞꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯔꯒ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯣ? ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯒ ꯊꯤꯖꯤꯟꯕ ꯂꯩꯔꯕꯒꯦ? ꯀꯦꯕꯤ ꯄꯥꯋꯔ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯇꯥꯋꯔ ꯕꯣꯝꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯌꯥꯎꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯀꯌꯥ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯔꯛꯇ ꯂꯩꯔꯒ ꯂꯥꯟ ꯈꯥꯝꯕꯅꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯂꯤꯕꯅꯣ? ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ, ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯂꯣꯏꯅꯅ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯤꯕ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯡꯖꯕ ꯑꯣꯏꯔꯒ ꯇꯣꯛꯂꯒꯗ꯭ꯔꯥ? ꯀꯌꯥꯝ ꯀꯨꯏꯅ ꯐꯣꯔꯁꯁꯤꯡ ꯑꯁꯤꯅ ꯃꯊꯧꯅꯥ ꯂꯩꯅ ꯑꯁꯨꯝ ꯂꯩꯕ ꯉꯝꯈꯤꯒꯗꯒꯦ? ꯑꯃꯔꯣꯝꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯡꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ? ꯉꯁꯤꯁꯨ ꯀꯧꯇ꯭ꯔꯨꯛ, ꯀꯗꯥꯡꯕꯟ, ꯁꯤꯡꯖꯝ ꯆꯤꯔꯥꯡ, ꯁꯤꯔꯧꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯖꯔꯛꯄ ꯌꯦꯜꯂꯧ ꯐꯨꯔꯨꯞ, ꯃꯔꯨ ꯑꯣꯏꯅ ꯃꯩꯇꯩꯅ ꯇꯝꯄꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯆꯤꯡꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯆꯍꯤ ꯑꯃꯔꯣꯝ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯀꯥꯁꯃꯤꯔꯒꯤ ꯃꯐꯝ ꯈꯔꯗ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀ꯭ꯌꯨꯄꯥꯏꯗ ꯀꯥꯁꯃꯤꯔ ꯍꯥꯏꯕꯗꯨꯒ ꯀꯔꯤ ꯈꯦꯠꯅꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯍꯪꯂꯤ꯫ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯊꯨꯕꯗ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ CBIꯒꯤ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ 2023ꯒꯤ ꯖꯨꯟ 4ꯗ ꯏꯔꯣꯏꯁꯦꯝꯕꯗ ꯊꯣꯛꯈꯤꯕ ꯃꯣꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ CBIꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯏꯔꯣꯏꯁꯦꯝꯕꯒꯤ ꯃꯤꯌꯥꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯈꯠꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯏꯔꯣꯏꯁꯦꯝꯕꯗ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯏꯔꯣꯏꯁꯦꯝꯕꯗ ꯂꯨꯞ ꯑꯁꯤꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯃꯥ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯉꯥꯝ ꯑꯣꯡꯕꯤ ꯏꯟꯗ꯭ꯔꯄꯇꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ 2023ꯒꯤ ꯖꯨꯟ 4ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯣꯕꯅ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CBIꯅ ꯏꯔꯣꯏꯁꯦꯝꯕꯒꯤ ꯃꯤꯌꯥꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯈꯠꯄꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ CBIꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯊꯧꯑꯣꯡ ꯈꯨꯗꯛꯇ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯇꯝ ꯈꯔ ꯏꯔꯥꯡ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯂꯦꯞꯇꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯕꯨ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯦꯁꯣꯁꯤꯌꯦꯁꯟ ꯕꯦꯡꯒꯂꯣꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯗꯛꯇ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯟꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯁꯤꯒꯨꯝꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯆꯨꯔꯥ ꯑꯃꯅ ꯍꯥꯏ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 17 ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯜ 23ꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯐꯥꯜ ꯚꯦꯂꯤꯗꯒꯤ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯦꯞꯇꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯆꯠꯊꯔꯛꯄꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯒꯤ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯤꯜꯂꯛꯅꯕꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 13ꯇ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯀꯌꯥꯝ ꯃꯅꯥꯛꯇ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯄ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡ ꯑꯃꯗꯤ ꯒ꯭ꯌꯥꯁ ꯕꯨꯂꯦꯠ ꯇꯦꯡꯀꯔꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯇꯦꯡꯀꯔ ꯗ꯭ꯔꯥꯏꯚꯔ 2 ꯁꯣꯛꯍꯟꯈꯤ ꯑꯗꯨꯒ ꯇꯦꯡꯀꯔ ꯀꯌꯥꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯁꯔꯄ꯭ꯔꯃꯩꯅ ꯕꯖꯥꯔꯗꯒꯤ ꯀꯧꯕ꯭ꯔꯨ ꯂꯩꯈꯥ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯊꯣꯡ ꯑꯃꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ IED ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯂꯥꯛꯄꯗ ꯑꯄꯟꯕ ꯑꯣꯏꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯈꯤꯕ ꯏꯔꯥꯏ ꯑꯃꯁꯨꯡ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯃꯤꯅꯤꯠ 45ꯔꯣꯝ ꯇꯥꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯔꯥꯟ ꯁꯥꯏꯅ ꯈꯨꯜ ꯃꯅꯤꯡꯗ ꯂꯩꯕ ꯆꯤꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯨꯝꯊꯔꯛꯇꯨꯅ CRPFꯀꯤ ꯄꯣꯁꯇ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯒꯤ ꯊꯧꯑꯣꯡꯗ CRPF ꯄꯔꯁꯣꯅꯦꯜ 2 ꯁꯤꯈꯤ ꯑꯗꯨꯒ ꯄꯔꯁꯣꯅꯦꯜ 2 ꯑꯃꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥ ꯀꯌꯥ ꯆꯠꯊꯔꯛꯂꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯈꯜ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯅꯕ ꯍꯣꯠꯅꯕ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
Manipurda mahausagi punsida hanjilaknaba pambaidi kuki militantsing khudakta khulai thadokadabani haiba wafam association gi maikaidagi thamlakpaga loinana India government na chu asigumba lamhen tu hemba sing asi khudakta laksindina makhogi mathakta logi oiba thabak lakhakadabani haina chu jero asina India government gi pungning chingchilakli